BA Kuman channel की माइकैदी मैमबु अमुकन तराम नोक्चरी अमसुंग खुरमजरी तोंगान तोंगान बा सोर्स तगी लखलखपा ngasiगी ओबा पाउदा ताबदे याम नुंगाइतबा साउनिंगबा अदगी खोइरांग खोइसाउनोबा पाउ हाइगदरा पाउ अमना अखोइगी बिष्णुपुर डिस्ट्रिक्ट की मनुंग चन्ना लैबा अखोइ नारनसेना हाइरिबा खुलसिगी मनिंग थंगबा लबुक्ता लैरंबा कुकी मचा अमा मैम चंगना फारबा मतुंगदा कैसु थोइदोकपा तौदना याम सेफ ओइना chak chara ama pijaraga matungda thadokhre hairi ngarang Bishnupur district ki manung channa leiba Naranseina lobuk maningda chensilakhiba Kuki phurup ki miyoi ama mamingna maminglal kipjen thadokhre mayumda tekta kaidna yokhre hairi lakchaningi wafamdi mamang chehidagi akoi angang nupa macha amaga nupi macha amaga mangkhibadagi thiba khangdana lakhibadu masa phabu phangdabadagi हंदक्ता ngarang nahanda khoigi pangong mohut chelaga poloi khibagi loigibada ngairi ado somdana muk kuki macha pharaga somda thadu e haiba pausi tabadadi khoigi leiba Manipur gi praja singdadi yamna tabada khoirang khoisaunaba amadi pendaba amadi loinamak leinarangani ado sidegi yam ka henna henba wa haibada aingonda su kya na teichaga da mande ado ngangingbadi mayam am lei ado sidagi henna di hajara roi makata ba pauda khoigi Tamilong district ta khoi ngarang nongalamdai da akan nong chubadagi landslide tawdana mama macha ani leilhidare adigi magi nupana khoi yam serious oiba condition da laikanari ngasi nongalamdai da sukhiba nongna Tamilong da landslide thokpada mama macha leilhidare aduga mapuroi bana sathina soktuna serious oibadagi imphal lomda purakre mama macha adu dimthanong village Tamilong ward number 3 dagini leilhidare mama adugi mamingna jangpuilu dangmai kawi aduga mahaki mapuroiba ringsinglung kamai hairibasi masamak Manipur police ta thabak tawe hari makata abada mu all kasarot manungchana leiriba renpang amasung tawdai jang lambi marakta ngarang nongalamdai da sukhiba akan manongna landslide thokhibadagi lambi anisi phaunaba ngamdre hari